एक्सीडेंट नुपी अमा सिरे अमा कोमादा लेकटनरी ngasi thokiba lambi gi khudongthiba amada nupi ama laikidre amana aruba phibamda komada hospital laikatnaduna lairi haidi thaudo asi ngasi ayuk pung amaga minute nifurom satpa matamda malom awang laikai thokibani laikhidrabi nupi adugi maming naurem tomi sai humpu mapuroiba en samungo kawi sagolbam nepra major pukri mapaldagi ne haidi accident aduda komada laikatnariba miyo adugi maming na yumnam jimbo sai taraga mapan apokpa yg10 kawi lamdeng awang laikai dagi ne haidi thaudo asigi matangda phangba pauna hai laikhidrabi tombi malom makha laikai tarpan usop ki sak chaba chatkibani mahakna usop mafam adu hek yaubaga oktodagi kumthaduna lambi lanthok porakpada khanghaudana safukan thorakpa jimbos ki waiknam thomjinbadagi laikatnaba nangdana mafam adumaktada laikhidabani haidi duga mai gari number makha da pere MN01U7079 haidi